private school singda sahi khudingi school fees asam hengalapana ngasidi mama pa singna mathang macha amagi plan khalapada akiba kaya phawno moidabanate masa mayam polaga mahi masing ningthina tamanba ngamloi dra haibagi akiba kaya asigi mama pa sing mafamda wahang kaya hangduna leidi government school da like tamba kana su pamde adubu government school gi oja oibadi mipum khudimungna pamnari aikoina phagi oina sumna hainaba lei madudi pot khudima school dagi logodabani uniform su school bag su notebook su logo yaubani school gi aduga education khak mapanagi loba yai haina hainarlibo wafam sing ase school singna business tawdabagi hainak libra haiba wahang kaya su hangduna leiri aikoina khalle karigumba aina leiba leikai sida nataga lamdamduda aigi chasingna government school da mahi masing tamlabadi migi mamangda aigi status asi mayamdagi hanthabani haina thanda khanjaba matamni school kharamadi school fees matam chana pidi haiduna angang singbu miyam mamangda kauthokthuna lephale ikaibe kaya pi class kaya yahande matam kuina exam gidamo honaduna leijaba afaba angang kaya school fees thide haiduna exam phawwa yahondaba kaya yawkhrabani government school da lairabagi masasu mahi tamba pamde adubu upai leijadaba khwaidagi lairaba kharadi adum tamduna leiring asisu aduga amaromda private school dana paisa paibagi masasu lairabagi masasu masabu phaningbagi leita laira thadoktuna ngasisu private school da tamhali aduga loina private school singda government gi oja oiba mahaki masamaksu private school da tamhanduna leiri karigidamak mahangna puba government school da mahaki machadi tamhandribano haiba wahang kaya su hangnaribani karigidamak school singna sahi khudingi school fees admission fees hengalak-libano aduga hengalagana kanagi ayaba yauraga hengalibano hana school da leiba facility dagi kari anawa facility amamo hapsilapagidamak school fees asi hengalibano haiba khangningduna ngasisu miyamsina wahang kaya thamoinungda hangduna lenaribani India gi law gi matung ina government school oiresu private school oiresu miyangbidamak leibani non profit organization ni senong tanba yaroi school dagi lakpa sempham khudimak school gi marumgidamak haibadi school gi phanabugidamak khakta sijinagadabani haina aina igi personal oina sijinaba yade haina law kayada iduna yawkhrabani school ama linkhakke haibadi Right to Education Act ki matungina CBSE board gi affiliation loba darkar tai aduga hana state board gi NOC ama logodabni NOC aduda sumna iri madudi school duna oja singda pigadaba thagi torobasi government school oja amada piba sammanaba paisa du pigadabni haina haibu wafamasi CBSE affiliation letter da su sammanana iduna yawibani school adu non-profit society natraga trust semba natraga non-profit entity ogedabni hainasu idunu yawi aduga school management committee amasu leigadabani committee asida 75% member di school da tamba satra singi mama pa sing ogedabani aduga ojani mana school dagi aduga atopa member ani mana CBSE na appoint tawba ogedabani hainasu Committee asigi mathaudi oja lauba oja lauthokpa school gi infrastructure yengsimba amadi school dugi operation tawbada management committee asina achawa thaudang kaya lawudoribani aina school linkhaladi aigi isin inaw imari amata school do oja obe yade natraga any staff oina hapa yade haina haibusu yawibani mahilenaba staff kadima atopa missing haibadi mapangi miusing oigadabani aina paisa paire lam leire haiduna aina linkhaningba mongda linkhatuna tawningba mongda tawrabadi ngasi tungi miyamgi pusidi kari oigani leiba law amadi ekaya si paper da leiba khak oina tawri thabak oina reality da leitabgi mami chauna tabasu lei ekhoi lamdam sida law si atai lamga kari khenaba jano ekhoi lamgi oiba tonganba education sector gi law amamu leiba sala
private school singi oza singi tolop kaya pi lona haiba wafam adu school singna government job ki oza ga sa manana private school gi oza singda tolop adu pibra pidabra natraga piragana karigi lanai tuition center amu makoina hangtong narak libno haiba wahang kaya so hangi tuition center hange haibasu board of education da registration tawdabani natrabadi madu aramba lona yadabani haina lawani adomodom gi khangnaba lamda leiba miyoising haibadi private school da puba mi amada mahaki thagi tolok kayano hanglabadi ayambana lupa lising tarit dagi hauraga lupa lising tara manga phawbagi marakta 90% di admaina phangi haina harakani masi karigi damakta no masina maram oiga ngasi di samasa sida tuition center nomagi sang sum henkalakli ising chawgumna adom gi cha singna tamliba school singda right to education act asi phajana tawribra oza kaya lay oza gi tolop kaya pi school management committee laybra haibagi matangda adomsu isaitanta khangdok jaba yai sumnatagi lupa tara tingtholaga right to information online da dakhas ama thaduna senong tanba yade hairaga karigi school da business tawna libno school khar da uniform su school da yonba notebook su school da yonba logo yawani hairaga yonba natraga magi dukan do contact laina duna karigi like su bona piba tamba yadabra karigi bona piba nataba topa publication gi like sing angang singda hapchelibano aduga like phangpham su akhanaba dukan khar khaktama karigi oibno haiduna miyam asina ngasi so hangi masi school singna business tawdabagi khudamla aduga uniform su style ani hum subasu yawi uniform tufam su contact thambasu yawnari masidani school asi miyamna money collection center oire haibada haimamba tholoi kaigumba angang duna pharaba school adu phabagini natraga phatragana mama pa singna anga du yengsimbio wapagini haikani na kunbagi masasu laibagi masasu tuition loina chali yamna phaba private school da phana tamduna su private school da tamlaga karigi amuk tuition darka tar libno tuition sipo hojiki matamda fashion oina longnaribra masana masagi brandi adun tumhalaga thamlaga kari anoba angangduna masa mathanda puthokpa khanjaba ngamdoribasi adomna business tawge khalabadi school dadi tawbiganu business tawfam atopa hiram kayada leibani madudo oina tawbiyo school asidi angang singi senglaba laisangum mani tungi angangi punsi kaya school na lepodoribani government school singi marta Navodaya Kendra Vidyalaya yamna phaba school ni miyamna yamna pamnaba tamninglaga hekta tamba phangdaba aduna phatte tamningde haiba laiba government school mayamsi makhoigi modern replicate tawraga amutang semdoktuna miyamda afaba quality leba education ama phanganba ngamlabadi ngasi samasa sida mipum khudimangna sarkar sibu kayagi matik thagakkani kayagi matik penjagani haiduna khanjaba hojiki matamgi miyamni aduna ngasidi topic asi matang asida losenjaduna miyamdagi kainanaba tanjadu lawjage aduga video siu mayamna pambiradi like comment macha amungtang tobiramu aduga channel asida nongna changbirpa chinnaw sing oibiragana channel asibu subscribe tobiduna pungning thowa piyo haina channel sigi maikaidegi